ngase phong ki batongan tongan Manipuri si phong sing digi maroi bi pauk sing namna thamji ahan bana sanalai pauk si digi khunggasarga Goa gi excise export sing ministry haw mi pham pang dokre pilot project oina mapham khara yugi distillery unit sing hang dokadori Manipur lenga ki cabinet mi phamna Manipur yu legalize tawna na warep lawkhiba ko loina lamdam si ki tongan mapam sing yu sung li bising si yengsina na Goa gi excise department gi export sing minister nang thongbam bere na lusing lenga ki cabinet minister amasum official sing yawn mi pham pang dokre Manipur ahan boina andro khurkhul phayeng amasum shakmai yu hygienic oiba mong sungdok na bagi da pilot project oina distillation unit ani ni linkana ba mi phammadun lemnaki loinana hariba mapham singa siga loinana imphal songdok la yu singa du packaging tawna na ba unit amamam ga semgana ba mi phammaduna lemna khari hariba unit singa si lingbagi senpa Manipur lenga na puthokadori bani loinana yu sungbagi thawong da asoi blairi singa si sumthokna bagi da Manipur lenga na athuba matamda notification ma thokna ba su mi phammaduna khana khari ngasi numidang waram pung mangarum taba matamdagi hawraga pung tare lom taba phawpa minister gi secretariat ki cabinet hall pangthokiba miphamadura Goa dagi lakiba excise department gi export singna hawkiba numit humni sida Manipur gi tungan yusung ni mafam singna satuna hakthingna yingsulubagi pawdam mamathamki miphamadu matang na pauksi sina phangwa pauna hai Goa gi excise department gi officials singna Manipur gi yusung ni mafam singda paikhatliba yusung gi thabakta thengnarakhiba asweba kya miphamadu da puthokthuna khanki lamdam asida yusung bada hygienic oidaba mongda sathariba si hongdokpi gi tangai phada wafam export singna duna thamki yusung bada seasonariba aluminum gi kolik amasum plastic na singba singasi atai polam singna motsinba gi tangai phada lei habu wafam thamki Bao Shinhai, Manipur gi yusung diba mafam singda songdok laba yusung plastic ki patra singda haplaga thamba loinana kariguma mafam kharadana aluminum gi kolik sizinaduna yusing liduna thamba sina miwebi ki haksang na mangjaba kya gi matangda wafam sing makon phongtoki Manipur da sung nibi yusing si hena refine to ki tangai fa da wafam sing export sing aduna thamki loinana tangai fa da Hana distill tawduna puthok using si amuka hana distillation tawraga hena refine oiba mona puthok ki tangai pata wafam sing su phongdoki lengana lamdam si da sungnibi using si mapalamda thadok yabigi maguna du sen hanana bagi dama ahan bagi oina pilot project amagi makhara thabak paikhanaba khanaba haure project asigi makhada Manipur gi tungan mafam khra matam gi sunar bak sukulai sing sejinaduna distillery unit sing hangtuna pathorang pahekadari lengana yu legalization tobi wore besi lawro su makhata thapak sing paikat pada matam khra di sangki gani khongthang si hena mai pakhanana bagi dama kanglon sing siam na bathapak lengana paikat pa hobigi wapam miphamadura panaki Indians Met foreign liquor lamdam sida pushilakpa habisida Manipur lenga ki maikeigi tharakaduribi company adu the import permit people winna company adu su Manipur lenga the export permit singba pinaduna kanglona magi makhara sangsin bagi tangai fata balai masigi thabak thoram sing si pekana na balenga na mipam adu kupna khanaki swaidi ato papa mana jiji rongwai gi case third party yaurga verification sathagadori case asigi matang tumina license balaite injection Impal Municipal Corporation Corporator oiramba contractor ZZ Romoina thabak tawki tawdi haiba aseng makhangdonaba third party yauna amuhana spot verification satragani wato sigi matang mang masamak tumina license balaiti haina thangmaiban ACG mele khumoksim joikisana phungdokre Permission unabamada MLA khumoksim joikisana hai Impal Municipal Corporation ki contractor comes corporator ZZ Romoina lokthok besen phamadu lokhanaba sapsana thabak bekhali thabak suduna se lokthok kriyo hairiba ZZ Romoida IMC gi mekedi mahangna thabak suduna lokthokhiba sen pham lupa crore ama henba do singalaknaba notice pi khraba matungna pirakpa paukhumda thaudu odur atai corporator khara siena bigi wafam phongdokpalai seladu lokhatpada mateng pangbinaba Police da CE badasu legal provision khara laibana madu yingsin bagi thap sathari IMC na ZZ Romoi da CEO moral se sumi sumde haibadu he na manung mapan phaw mawongda uhanana ba engineering department amadi EE dagi tadab engineer ama third party oina hapaloina ZZ Romoi gi oina su maki engineer ama yohalaga IMC gi engineering sing yawn spot verification
ꯆꯠꯊꯗꯨꯅ ꯊꯕꯛ ꯁꯨꯈꯤꯗꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯒꯅꯤ ꯃꯁꯤꯗ IMCꯅ ꯁꯤꯔꯤꯕ ꯃꯣꯔꯥꯜ ꯑꯗꯨ ꯉꯥꯛꯊꯣꯛꯆꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯂꯝꯗꯝ ꯑꯁꯤ ꯂꯣ ꯆꯠꯄ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯍꯨꯔꯥꯜꯂꯕꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯂꯣꯒꯤ ꯃꯈꯥꯗ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯑꯃꯁꯨꯡ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯩꯉꯥꯛꯅ ꯉꯥꯛꯄꯤꯔꯣꯏ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥꯡꯖꯤꯟꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯖꯣꯏ ꯀꯤꯁꯟꯅ ꯃꯈꯥ ꯇꯥꯈꯤ ꯑꯔꯥꯟꯕ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯒꯅꯤ ꯃꯍꯥꯛꯅ BJPꯗ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯉꯔꯥꯡ ꯃꯤꯗꯤꯌꯥꯗ PMGSYꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 600 ꯔꯣꯝ ꯊꯕꯛ ꯁꯨꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯄꯕ꯭ꯂꯤꯛ ꯑꯦꯀꯥꯎꯟꯠꯁ ꯀꯃꯤꯇꯤꯅ ꯊꯤꯖꯤꯟꯕꯤꯅꯕ ꯑꯏꯕ ꯆꯤꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈꯤ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯁꯨ ꯄꯕ꯭ꯂꯤꯛ ꯑꯦꯀꯥꯎꯟꯠ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯕꯅꯤ ꯑꯔꯥꯟꯕ ꯇꯧꯕꯁꯤꯡ ꯊꯤꯗꯣꯛꯅꯕ PACꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯃꯇꯤꯛ ꯃꯌꯥꯏ ꯄꯤꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ PACꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯆꯦꯈ꯭ꯔꯦ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯄ ꯄꯨꯝꯅꯃꯛ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯐꯪꯍꯟꯅꯅꯕ ꯍꯣꯠꯅꯒꯅꯤꯁꯨ ꯍꯥꯏꯈꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯑꯃꯨꯛ ꯌꯨ ꯂꯦꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯈꯣꯡꯊꯥꯡ ꯑꯟꯗ꯭ꯔꯣꯒꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯌꯨ ꯂꯦꯒꯦꯂꯥꯏꯖ ꯇꯧꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯈꯤꯕ ꯑꯗꯨꯕꯨ ꯆꯥꯛꯄ ꯑꯟꯗ꯭ꯔꯣꯒꯤ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯤ ꯍꯥꯏꯅ ꯑꯟꯗ꯭ꯔꯣ ꯈꯨꯜꯒꯤ ꯈꯨꯂꯥꯛꯄ ꯁꯒꯣꯜꯁꯦꯝ ꯆꯟꯗ꯭ꯔ ꯃꯤꯇꯩꯅ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯟꯗ꯭ꯔꯣꯗ ꯂꯩꯕ ꯄꯨꯔꯩꯔꯣꯝꯕ ꯁꯪꯂꯦꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯒ ꯂꯣꯏꯅꯅ ꯄꯥꯎꯃꯤꯁꯤꯡꯗ ꯁꯒꯣꯜꯁꯦꯝ ꯆꯟꯗ꯭ꯔꯅ ꯍꯥꯏ ꯌꯨ ꯑꯁꯤ ꯑꯟꯗ꯭ꯔꯣꯒꯤ ꯑꯣꯏꯅ ꯄꯣꯛꯄ ꯑꯃꯁꯨꯡ ꯁꯤꯔꯒ ꯌꯥꯎꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯃꯅꯤ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯤꯔꯝꯃꯤ ꯂꯥꯡꯕꯟꯒꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯂꯝ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯌꯨ ꯊꯣꯡꯂꯒ ꯏꯄꯥ ꯏꯄꯨ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯁꯤ ꯀꯧꯊꯔꯒ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯏ ꯃꯁꯤ ꯑꯟꯗ꯭ꯔꯣꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯑꯣꯏꯕꯅ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯂꯩꯉꯥꯛꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕ ꯑꯁꯤꯃ ꯑꯟꯗ꯭ꯔꯣꯒꯤ ꯈꯨꯂꯥꯛꯄ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯂꯦ ꯍꯥꯏꯈꯤ ꯑꯟꯗ꯭ꯔꯣ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯍꯥꯟꯅꯒꯤ ꯆꯤꯌꯔꯄꯔꯁꯟ ꯌꯨꯝꯈꯥꯏꯕꯝ ꯁꯥꯖꯧ ꯈꯨꯃꯟ ꯍꯥꯏ ꯂꯩꯉꯥꯛꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯀꯝ ꯍꯦꯟꯅ ꯇꯥꯟꯁꯤꯟꯕ ꯉꯝꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯑꯁꯤ ꯑꯟꯗ꯭ꯔꯣ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯤ ꯃꯄꯨꯡ ꯑꯣꯏꯅ ꯆꯥꯛꯄꯁꯤꯡꯅ ꯈꯨꯟꯗꯥꯕ ꯑꯟꯗ꯭ꯔꯣ ꯁꯦꯛꯃꯥꯏ ꯐꯌꯦꯡꯅꯆꯤꯡꯕ ꯈꯨꯜꯁꯤꯡꯗ ꯂꯥꯏ ꯇꯤꯟꯒꯤ ꯍꯤꯔꯝꯗ ꯁꯤꯖꯤꯟꯅꯕ ꯌꯨ ꯊꯣꯡꯅꯔꯝꯕꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯂꯥꯛꯄꯅꯤ ꯑꯟꯗ꯭ꯔꯣ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯃꯥꯡꯗ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯈꯖꯤꯛꯇꯪ ꯁꯨꯡꯂꯝꯕꯗꯨ ꯉꯁꯤꯗꯤ ꯂꯩꯉꯥꯛꯅ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯤꯗꯨꯅ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯊꯥꯡꯒꯠꯄꯤꯅꯕ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯃꯁꯨꯡ ꯂꯩꯉꯥꯛꯅ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯗꯨ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯁꯣꯛꯍꯟꯕꯒꯤ ಚಾಂಗ್ ಅಸಿ ಹಂದನ್ಗನಿ ಅಂದ್ರೋರು ಯು ಸುಂಗು ಮತಂದ ಪೋಟ್ ಯಾನಿ ಯಾವನತಿ ಮಸಿ ಥಾರಿಬ ಮಫಂ ಖೇನಬನ ಮದುರ ಕನಾನ ಕರಿ ತೌಖಿಬನೋ ಹೈಬಿಸ್ ಖಂಗ್ದಿ ಅದುಬು ಹೌಜಿತಿ ಲೆಂಗನ ಫಜನ ಖೋಮ್ಜಿಲ್ಲಗ ಮಫಂ ಸಾನ ಥಮ್ಲಗ ಪೆಕಿಂಗ್ ನ ಸಿಂಗ ತರಕ್ಲಬದಿ ಮಸಿಗಿ ಖುದೋಂಗ್ ಥಿಬಿಸ್ ಹಂಥನ್ ಮಂಗಮ್ಲಗನಿ ಮಸಿನ ಸಿಟ್ಮಿಲೋನ್ ಫೋಗಟ್ ಹನ್ಬದ ಜಾವನ ಮತೆಂಗ್ ಪಾಂಗ್ ಮಂಗಮ್ಗನಿ ಸ್ವೈಕಿ all andro maira paibi association gi secretary yumkhaibam Uma Surin hai andro yuena yu thong basi sangdraba yadraba pusanga moina sangsilakli lamdam asida yu legalize tawna bigi lenga ki phire basi tarana ukli masi matam gi matungina ahongba lapusi yai maramasin lenga na lokolagli ba khongthang asida miyamna su sagot pina bapul tawki makasa thara poina to papaw man moregi bi bongjang khulda sum rifles sanglakpada thingma pikre Indomema border pillar 81 manakta leriba moregi bi bongjang khulde manga subasam rifles ki COB came ama sanan bagdama AR personal sing khul sangsila e have moral kunja sang asam rifles sing sanglakpada thingba pikre iramasigi matangna bi bongjang khulgi sip ngamson baitena phungdorpagi matungina khulasigi khunja singa ayaba mata yaudana madi kanaguma amata da khangalamdana ngasi ikhang ngaudana asam rifles personal singa laktuna kem sanana ba torokli ba thong kaidong khunja singa yaba ngamloi khulai pai ba sam rifles personal sing lamina ba su khunja singa kaidong ngamloi loinana asam rifles laira badi khulasi da pam da ba thodokya tholak pa yai maramduna khulasi da asam rifles kem amata sabe yaroi man makhatan hai mauksa gumna marakta petrolling laktuna khulasi da mathau tawbda akaibeleti khulasi da nongmonini laige hairbasu village ta pawpiduna mausadi gi satnaduna lakliba dugumna tawani asam rifles ki mekedi gi phangba pawgi matungina khulasi da COB camp sanan bi wapum leti adubu mafam sida security gi phibam yenglaga aten matum numinini humni khaki lainaba thorang tawbun hairi thawdo dugi paw phangmaga more police ki team laktuna yengsilaki Atop Pom, senior BJP losing Maman Uttarakhand resort and Pima Sama Hakibigi Matano what way create.
Senior BJP lusingba maki masa no pana na haoi binu pi masa ma hat ki pagi matang asabu atho am oirakhiba party eduna ngasi mapa do amasum equis adugi mayam adu tandokre BJP lusingba Binod Arya amasum equis adugi party member amasu oiriba mayamba Ankit Arya party tegi tandokre miar adura senior Kulkit Arya fare Binod Arya na state minister gi rank amada Uttarakhand Matikala board ki chairman eduga Ankit Arya state OBC commission gi vice president oirame anima du state government ama ko gi phamsing gi laktokre amaramda receptionist ama oina thabak towi masai sei taraga mapan supi nupi edubu Pulkit Arya na khat ki bama pham Uttarakhand resort adugi saruk sing administration na bulldoze toki badugi nom gi matungna sorba miyamna building adugi saruk sing mai thatokre makoina mapham dugi BJP MLA Renu gi car du su thukai khre du police na mak pudi asu angam thokna lak thore Uttarakhand gi Pauri district ki manungda khoskis ki manakta Pulkit Aryana mapuwe restaurant ama thabuk tobi na du bu hat pagi damak ma phakre nupi masa do mangkre haina mang ning thoka bada report tokhi nupi edugi imung na su tokhi adu bu atop staff member ani ga loina na ma na nupi edu hat po eram le haina police na ki Miani du sufari hari resort du marueva town khoskis tagi kilometer tararam lapi Uttarakhand chief minister Pushkar Singha Jamigi order gi civic authorities na ngran numidang resort adu thukai khre nupi edugi haksang adu nga seyu kenel amadagi phangki equis adugi mapa du state ski lenga pairiba party masum ISES ki miwe oiba maram dagi police na thaba amata lokhat ki di haina moral sirakhi naha oidibi nupi masa adu namduna oktabigi sinpam le sijina ki haiba moral kya sinarki adu madu sapsana police na khangmamdri swaidi Makasa tarak poina to papomna child porn gi matangda CBI gi khwaidi gi sabu khongjang operations megas state tarak mapana sadakre child sexual abuse ki masak sing online sandokpa mari lainana Central Bureau of Investigation CBI ninga si Eastern Union Territory tarak mapan gi ton mafam yangkai gi taruk ta red sing sadakre ngasi gi thibu hum gi thabu operation megas si Hauju phawgi manungda sal pornographic videos amasung amazing sandorakpagi mayokta Central Probe Agency sigi khwaidi gi saw khongjang ni haina official singai satakibu red singadu social media platform singi kuthangda sigumba phataba masak sing saithokpa masum angang oibe singda blackmail tobada sinari bami sing masum gang singadu masak khangnaba masum thabak lokhanabagi panamdani Singapore da leiba Interpol office to keep up epoxing Panglobatung CBI and Tibumi operation to Satakibani. As is Sataribo operation see counter storage facilities, Sisinaduna, sal pornography, materials, Sandokpagi Sienabam using Taktanaba, Hokibasahi the CBI and Satakibama Sigaman operations Carbona, Hybedugi Makasatarak Retching. Sal pornographic casings monitor tonaba laidiba mechanism adugi matangda mariksum report ama thagalangnaba hokiba sayola Supreme Court na center da khangalaki makok thongbu court aduna hiram adugi matangda internet companies singdasu status report ama kokhi masum rap video ni sandurakibigi matangda NGO man English ngani taraga manga da matamdugi Supreme Court Justice HL datu na irakiba matungdugi sal pornography ki wathowa sigi matangda Supreme Court na yengsinduna lakibani Google's Microsoft Facebook yaw asobu internet companies ngamasum government animang na English ngani taraga ni phani hearing amada rap amasum sal pornography ki video sing muthatpigi mathauta batu yakhen su pausin makatana phangdurakli Makasa tarak poina hoyelan paudu ge topa maruiba pau krana Manipur nungti gi phongni ba pauksi singi manungda Register of Newspaper for India register to ba pauksi khra yaurabra Leibox da satnariba democracy ki lengak londa media na mari subu yumbi ni hairibane dubo media gi mapungoi ba sarugum oiriba pauksi singi masing Manipur step atapna hengalaktuna masing yamna phongnaraklaba su government of India gi mari lena ba authority oiriba Register of Newspapers for India RNI the register tawdaba loinana valid oiba registration number fangdaba nungti form of proxy sing yaurabra habi wafum thurakle kariguma mari leina ba authority oiriba India lenga ki RNI digi tangai fadana ayaba logdaba registered title amasum masiga sagonaba registered number fangdaba oiragadi hairiba proxy khara sin atopa RNI na ayaba piraba proxy singumna form ge ayaba leibra amasum proxy ama phongnabagi damak madugi press of publication bu konsiliba district magistrate khaktada
declaration ama tawraga RNI digi ayaba title amasum registration number yaudраbasu adumak lisang sina pauksi emo oina form gi ayaba leibra haibigi wahang su thorakle hairiba RNI digi registered title ga konaba registration number phangdaba nungtigi form wa pauksi singdi makhatana phongan pham thokbra hainasu intellectual circle digi hangnarakli RNI hairagasu hiena khanaba register of newspapers for India's lebasida lairakhiba Press and Registrations of Books Act 1867 amend of Loinana First Press Commission's 1953 gi recommendation matung in July ama English ng masama panyang kay gitarok to gilewas lairakibani aduga Press and Registration of Books Act yawa duties and functions singasi fawda RNI na thabak to on thok to na laglibani loinana RNI gi statutory function amasum nan statutory function sing su tuan mayek sina lairibani RNI gi statutory function singi manungda valid oiba declaration singi makara phongliba newspaper singda certificate of registration pibigi thabak su yauri hariba thabak singa sigi mathakta sai kudingi pauksi singi publisher singna press and registration of books ki section 19 clause d amasum clause a ki makara pauksi dugi circulation amasum ownership na singba yawa sahigi submit tarakpa statement singa du RNI na scrutiny amasum analyze tawribani ख्वाइदगी मरुइना पॉक्सी पुथोक्लिबा पब्लिशर सिंग मखोइगी डिक्लेरेशन सिंग फाइल तोरकपदा पिरकपा टाइटल सिंग अदुगे अयाबमसम यादबा रजिस्टर तब तौदबगी इन्फॉर्मेशन सु RNI ना मरि लेना पॉक्सी अदुगी प्लेस ऑफ पब्लिकेशन बु कोनसिलिबा डिस्ट्रिक्ट मजिस्ट्रेट सिंग पीबगी थबक सथरगलिबने अदुबु ngasi सेप्टेम्बर 19 इंग्लिश सिंग अनिगा 19 दा रजिस्टर ऑफ न्यूज़पेपर्स फॉर इंडिया दगी फंगु रिपोर्ट की मतुंगिना RNI गी वैलिड ओएबा रजिस्टर्ड titles loinana masigi registration number phanglaba nungtigi phoma pauksi kungani pani hena thengna khide hairiba data si RNI gi website www.rni.nic.in digi mepum khudimona khangma yagani RNI gi ngasi phawi web report sigi matungina dilewa sida phoma pauksi punamaki authorized authority oiriba register of newspaper for India gi ayaba yaudana manipur nungtigi phoma pauksi sing yaurabra habigi wahang sing tholapani nakal amarom da pauksi sing hakthingna mari lainani ba manipur lenga ki directorates of information and public relation DIPR na matam gi matungina manipur phong manungti gi pauksi sing manipur state advertisement policy 2013 gi rule 5 amasum 6 ki makhada category ohum thokna khaidoktuna advertisement pb gi pandam lak notification dadi puna nungti gi phong pauksi kuntrang thu yawi notification asi hauju phawi oina khwai gi icon kona January mari English ngani ga kunna thokibane notification asi ki matungina category A da pauksi taru category B da pauksi mapana masum category C da pauksi tara yauri maram the government of India gi makhara ladiba RNI gi valid oiba registered title amasum registration number phangdaba pauksi singbu matokramna DIPR na Manipur State Advertisement Policy 2013 gi matungina category 3 thokna khaidokpada yoholiba karigino haibi wang stolakli loinana RNI the register tawduba pauksi kharasi DIPR na matokramna sakhangduna advertisement bidi bano hangnarakli asigumba makal gi pauksi singa sida advertisement pibigi kayat sing yathoktuna CM gi matakta pauksi singa adugi copy singsu DIPR na subscribe tawduna lisang sina lawrakli bini hanis pauks na phungdorakli makasa tharak poina myamna tendak na thamjaram ge meragi noma pan bari gi hawgudri bi ima panthoi bi gi ira thoni gi laimangda hausi chitra harna singba tawbiganu panthau tendak na thamjaram ge malema furup ama masum leba ama insikna palhan mahaibisi ahingba ai khoina pangto kadaw thaudangni maramaduna maitei khoi gi pungning ikon sengna maitei laining ninglasi haina nongpok singuthong maitei lekol thalo sipilok seloi langmai sing imphal nongpok te leiriba lai oiba panthauna phungdokre isha ma oiriba ai haibasini isha gi laining furuki masatlon khangminarasi haina panthauna makha taradun hai ai haibasina pharaga aikoi amasu makhoi phagadabani laining wasum ishani sabu masak khanglasi ishani sabu ikai khumnasi tawdabu mito miyan gi laining na maitei khoina khurauna basi leplasi suhaidi atop paw man yumai sakre ngasi nungthul pung ama makhairom tarapada Sandel district ki laipung tampak khul de lebi yuma makhangau dana horak maina tumna sakre hari mai sakra ba yuma du khul sigi LBH rengwat lamkang saini fugutre apok LBH kodang lamkang ini yuma duna miya mata lehauda batanjara thaudo si thoki boy bani mungna thamba phirol upukang thol yauna pulam
punamak tumna sakre hari sarakna lupa lak taraga mangadagi kun fawbigi mamaloigidaba polamsing amanga tathokre hari adumoina magyum mai sakle haiba khanglakpadagi khunjasingna mai kannaba kanna honarabasu mai du mapung phana kanbadi ngamhodre thawdo du mataw kram thulakibano haiba sapsana khangma ngamdri swadi atopa pawmana mama masadagi heroin kilogram 2.413 fare ngase yupung nipan makhairam tarakpada kaksing commando gi OC inspector Abbas Khan amasum Subedar Case Prakash na lusingbu timamana sapon kep sani da hap tuna purakhiba heroin powder kilogram 2.413 fare hari illegal drugs ngasi car Honda CTAS 01BS0026 tagi phawne hari polam singasi ka kona na miyo eni su fogat ki makoi gi mamingna Solomons letmin hawkip sai taragam papan apokpa lon khoson hawkip hengsi village sakpi karong amasum ma ki mama hatmailam hawkip sai nifuguma pani hari faraba mama masani makaksing police station na kusina kare loina na ngasi fagat kiba drugs ngasi malemgi kaithela lupa crore mangarong ki mamar oigani sohari atopa pawmadana reserve forest sajilamba yum sidu o hairubra forest staff sing hat kani haidunu ki halakle reserve forest ki area sing na kanglon kaina nauna sajilakpa yum sing hanadagi sidok tuna lakpagi makha tarakpu ina ngase yu langol reserve forest ki sadar West Range ki manung sanba lamdeng block ki compartment number 3 tarung forest bid office ki area rule gi wang mat nauna sajilamba yum ama forest department ki official sing na sidokre bapha madura reserve forest ki laizari ba rule sing thugai dun yum kai sajilak le pa pawfong modi gi ngarang umang loising staff sing ma madura sang sindu ni gengsin ki amadi nauna saram li yum sing lakhok na khona rubuda forest ki staff sing adura hat kin hana ki halak pa madi numit tarakpana maramoir staff sing adu panthadana mafam adurigi handurakibani hari adu moina mangasi angan bayukta amuhana sadar west ki range officer Zobit maitaina lusingba central forest division ki staff sing somum range ki officer amadi lampel police station ki officer in charge na lusingba police team ama yauna sangsinduna rule gi wangna sadalamba yumatu namduna sidokibani hari makasa tharang poina pokna phamdege to pamarui pa pawkhrang mo mayamna thamjage naga political group na solution leitrabadi mikhal thingna balemna kre Naga National Political Group NNPG ki member tari na sabu walking committee na lakadori ba Nagaland Legislative Assembly ki mikal si woroisin purak tri pa pawa thing na bore dokre hauki ba irai numita suma ke dimagi police complex pangthuki ba core committee on naga political issue gi mifam lower ba matung Nagaland post na telephone thang sataba akhanaba interview ma walking committee NNPG gi co-convener Isak Suminaki Naga National Political Group NNPG gi member tari na sabu walking committee na lakadori ba Nagaland Legislative Assembly gi mikalasi waroisin purak tri phawa thingna ba loki bu wore basi pangthoki ba mi phamadru thamki walking committee na mikal gi muhuta naga gi sugosi athubu matamda loisin ma pami pangthoki ba mi phamadu da NNPG na mayek sing na kangan ki walking di NNPG na lakadori ba mikalasi naga gi issue loisindrabadi hiram amatara pangtho honda ba wore blore maramaduna state ki legislature sing ma political parties na naga solution puraktana mikal pangthoki ganu haibasi India government ta takshin gadabani hiramasiga mari lainana core committee gi maikaidigi NNPG da khangalakpagi matungina naga ki issue osita miyamna samamnaba pokhandanabi damak chief minister amasung deputy chief minister mikhal gi campaign pangthoktana pa pokta pikre haina khangalakre maraksida NNPG gi working committee gi team matha sigi kunga trukta New Delhi da salagani hairiba team asina naga gi issue osi athupu matamda loisinna ba taksingani official oibu wari sanakhrabasu working committee gi team asina India government woroisin purakna bigi aroiba pungpham khangana bigi damak taksingani mifam adu loiraba matungda NNPG gi lusingbu Isak Sumina permission na phongdokpa wafamda NNPG na naga gi issue osi woroisin purakna bigi maikairomda sangsili NNPG tare na issue osigi aroiba woroi purakna bigi dama NSCN's IM mateng pangna bagi damak thorang tawduna rakli ikui-dana core committee na Union Home Minister Amit Shah unabagi matangda working committee da khangalakpa laikre amasu mifam adu woroisin asi atenba matamgi manungna purakna ba kari tabu yabagi haibadu khanakhibani aikoi gi maikei digi issue kaya da yana purakre maramaduna makhatana khanabagi matau tadre hen sumangna makhataki hauskui na temya paus matang sa lusinjarage amasu myam puna anaw update ngaminasi